ngarang gi peace talk adugi result amasung haujikna kamdauri Ukraine yamna kanna chathaba lan gi marakta Belarus ki border da ngarang peace talk chathaki laibak ani gi delegates sing masida Putin lakte Ukraine ki president su yaudi representative sing gi wafam ni meeting ni pung taruk chupna chathaki Russia na thamlaki shirt ahum ahan ba shirt Ukraine Russia gi under da leigadabani Russia na haiba laihanning ba mong da leigadabani ani suba shirt na Ukraine da demilitarization oigadabani Ukraine da lairiba haujik ki sarkar hamde military system ase Russia gi under da oigadabani Russia na jo haiba du yagadabani ahom suba shirt na Ukraine haiba laibag ase neutral da leigadabani NATO countries sing da changbe yaroi European Union gi marakta chanbe yaroi aduna ngarang gi peace talk ase pung taruk chupna phamkrabasu masigi special result ama thokte masigi solution ama lakti en haineri ani shuba peace talk chathagani han bagi face loikre ani shuba peace talk chathabagi wani mara masina war lepagi walaiti peace talk tawringai maraktu dasu Russia na Ukraine da missile cell caption belepte Ukraine nikle maigi maingal tringai kre maigi mai tringai kre amarom de Ukraine European Union da changbagi prastab final oibagi wani lalaksi de Ukraine European Union da changkragani hairi amarom da China Russia gi oina support lakpagi sanket pirak pahore Ukraine gi power hena kankhalakpagi wa hairi haujik tagi pung ahum mari mangda Russia gi oil train amabu Ukraine na missile na pokayan kre hairi numit humni da Russia na Ukraine bu lawgani khalambani adubu haujik phawbada ngamdri ngasi lan gi taruk suba numit yosilakle Ukraine da Russia gi attack hen kankhalakli Ukraine European Union gi part oikibaga lan asida Russia versus European Union oikragani European Union gi sipai sing laklagani kuchu kurai laklagani Russia awa boigani fast phase talk ta Sease gi wa yamna ngangna ki hai adubu final ta de lan leptri second phase ta amak peace karam purakani hai bisida talk to bagi damak sem sari news iringai cherak sida paw amaga hairakli Kharkiv ta public yum sing da missile matang kapsilakli amorom da santi gi talk amorom da akan be attack Russia gi maikai degi lan asi atop sakta mamada World War 3 rom da chat khidori brakhang de China gi support lak pa hore Russia da Ukraine gi radar system leifam da Russia na missile kap to na radar system adu thugai kre hojik ki pawni hauki banu mitang da nungthil gum nganduna leiki hairi Ukraine se mai gi mai ngalna Kharkiv amadi Kyiv city de yamna kan lan hojik mak chathari Putin hanbalaite Putin gi biography khangning labadi description the link yawbani madu yeng BBI ngasi lan ki taruk suban numit ni 120 hours mapung phakre lan ase chathari ba Zelensky na hairi wa ngang ni ngai desu Russia na attack leblakte hojik phawda final karisu ta de Kharkiv Charni hipta mai na punga ngang ne chaktuna leire mathang missile attack ni Russia gi mai digi mafam da asiba mi sing ta duna leire asiba khungat pagi mi si leite ngasi numidang da Ukraine gi kwaidagi chawba plane passenger plane ni madusu Russia na thugai kre amorom da France na Russia da leiba Russian macha sing gi detail lakot kre action lobagi send to freeze to bagi American high kre Russia da leiba American loirigi loina thoroklo Russia America kai anini every action has its reaction taukibo punamaki result tai hojik phawbda lan gi mairei ondri lan hantabalaitri mathang update ngai biu